Sel piyu haiba yade haiduna driver sing phuba chaiba tawbiganu. Driver na tawriba thabak asi Manipur miyamgini haiba khangbiyu haina Manipur Drivers Association gi General Secretary KSA Sanjoy na mari lainaba singi pukning chingsilakli. Wafam asi Manipur Drivers Association, Highway Truck Owners Organization, Senapati District Truck Drivers Union, Senapati District Truck Owners Association amadi All Manipur Gorkha Truck Drivers and Owners Association na silagang asi. Manipur Press Club ki Lokta ko da pangthokiba kuntra ka taret suba Manipur Drivers Day ki thawramda magna phongdokhibani. Thawram aduga mari lainana MDA ki General Secretary KSA Sanjoy na hai lamdam asigi miyamna hingbada changba polam sing pushilakpada thawai khubak ta haptuna choba thodang lauramba driver sing sinfam asidagi potha khraba sing amadi masagi mathau pangthokpada laikidraba driver singi mafamda ikai kumnaba utuna Drivers Day ki thawram asi pangthokpani. Driver amana fangliba pikpa sanfam asina imung punaba amadi angang lairik laisu tamhannaba honabada aduki matik awaba ama oi. Pibam asida makoina lauriba thodang asi yamna singthaningai ni National Highway singda driver singna thengnariba awaba sing asi driver khaktana khangani. Drivers Day ki numit asi driver singidi yamna maruoiba amani. Numit asi star holiday magna trabasu restricted holiday oina lauthokpinaba kayara khana lengakta haijakhre adubu ngasi fawba thabak ton thokpiraktri atai state singdadi lambi gi khudongtiba thodok thokpa matamda driver sing adu state lengakna sel changdana insurance ki khudongchaba fangali adubu aikoi gi state asidadi lengaki maikeidagi asigumba khudongchaba mata paikhatpa leitri masimak yamna laibak thibani ahing kaya tumdana lambi phatkidraba national highway singda malpuduna lakpa malgari sing asi Traffic Control Police amadi motor vehicle na paisa lofam box oina ubiba si thadokpiu haina magna phongdoki ngasigi thawram aduga mari lainana lamjeloi koba chahi gi chefong amasu phongdoki Manipur da himinariba mioi lakku trek ni pa jigi no magi sang da yatra posak ai sana ba thakna ba se na ba leiti ngi ba posak poro yum kai saro posak poro masi he driver jinjina starting pai da ko masi Manipur dari potong kami posak itu kita mati lagi tahu 99.9% mapale bakta gimana pusat apa posak ngata gimana tahu itu makam Manipur das apa hai nama nanti project tahu mata gimana kalau sudah kuali aduh sok yang nak punya saham ngasih saya punya kaya nanti hari ini kalau potong kan Manipur kau benda ini nungan kami dah aku ini hal lagi hona ngasih ini beda sih bu cuti makna tahu tu kau restricted holiday nak kau hap holiday kita itu tahu apa ini, amal jadi adu itu maksud laptop itu hendak apa sih masih macam laptop terkomen kayak apa, terkomen kayak apa lagi ni masih laptop ini ada di kan dia